ngasi milal gi office pangthok pa paumi singa unaba duda milal gi president Tomba secretary P Thaka bayauna executive member sing su sarya ke sub committee gi chairman na khumbana milal na lon amasung mayek ki wafam da akan mamidyang changtuna thabak kaya paikali English singani taramanga faw gi manungda class 10 fawda mete mayek tamhanba ngamlagani haike School ki syllabus amadi aiba kayana lonyan kaya yaurpasti milal na hakjin na lawi masing matang na milal na sem kiba sub committee na leba ki akang ai kaya yauduna khana nei na bami pham ama pangthok lagani haike yadam masida leiba phonolo bolol asi atopa mapan lamgi lon sing asina pak sauna samadrugi ipak irendagi ising paiselaga lamdam masigi pikhraba khogi ipak masa madat sangjilaga अखोई अशें इसिंग मांग गेदर हाबेदुगी खुदोंग फिबदो कनबई नमक्ता अखोइना सिंबा खनेने नेबसी अखोई सिंजलांगसे बनी हौजिक सथरिबा ब्लॉकेट असिगी खुदोंग चाबलौतुना कारबार वाला सिंगना पोर्ट की ममल हेन योंदनबा कंज्यूमर क्लब मणिपुरना अपील तौरगली जेरोल असिना कम्युनिटी अमगी इंटरेस्ट ता थबक तौबसी मरम चादे पब्लिक ब्लॉकेट असि मियामगी खलगा हंदोकदबनी मणिपुर सरकार नसु अथुबा मतमदा सॉल्यूशन अमा पुरंगनबा सिनबियो हाइरे ब्लॉकेट हौबदा ngaringaida oil pump singda nil haina thaduna pump thonglon bahorokle नियम चुमदना पेट्रोल पंप थोंगलोन सिनबे यावरम लबदि आइन गी मतुंग इना थिंजिनबे याय हाइरे गैस कनेक्शन की मतंगदा गैस एजेंसी सिंगना हाना गैस कनेक्शन तौरे हाइना पिथोख्रबा कंज्यूमर सिंगदा अमुक कनेक्शन सोइरे हाइदुना नौना पोलुम अमा कंज्यूमर सिंगी मथक्ता थांगलिबसि तोकदबनि हाइरे पोल लैबा मतमदा चिंगनबा लैरबदि कंज्यूमर्स क्लब मणिपुरदा पाउ पिबियो हाइरे PWD amadi IFCD da thabak tawriba workcha singbu ingni singani taragi revise pe chanhalu amadi pithoktana leiriba tha tarani palgi tolop pitho haina chatkiba tang taruktage Joint Committee of Engineering Department Manipur na changsilakpa khongjangi manung chananga se PWD complex da wakan mifam chathakre committee ki chairman Tiken Rajina lagriba tang kunga taruk fabugi manung da makhoi gi wakat tabidrabadi seize work strike tawragani haike Engineering Department thabuk tawjariba workcha singje मखोई तालिब दाबी से मर तसेंग चुम्मबनी आराम अमद सियाउदे ममांगी रिविजन ऑफ पे 99 की रिविजन पे देगी अदुम पीदो लापनी हंदक तसनतबा कोई फरक ताब ऑर्डर खरना पिरोपदिगी पोड से थिंगिबनी तसेंग मोइने पिरो हाइबा 11 डॉक्यूमेंट कोई सबमिट तोगरे फाइनेंस डिपार्टमेंट हाइरपदो अदो खजि पोगुदी तोलो से फंगदन लेगे सिगी मतंगदनी कोइना ओहंग खरा लेजरे हना कोइ मियाम कोइना पिलकतरि Government of India की Community Food and Nutrition Extension Unit, Ministry of Women and Child Development, Chingamathak Amasung Social Welfare Department, Government of Manipur na sinduna November की tang tara maridagi satharakpa Universal Children Day and ICDS Week celebration ngasi kuman lampaki balvavan daloshin kre. Tharamadu da kurai kendra की MLA Dr. N.G. Bijoy, Social Welfare की Director G. Shaitabati amade Demonstration Officer S. Roy Chaudhary na dais tapang Tharamsi ki manung chana pangthok ki ba painting competition amadi quiz competition da makok mathang taraba singda manamathum sing yantoki Loktak Pat ke phumdi sengbugi matang da LDN na Kepro Private Works Limited talupa crore chani kungamari pithok lambagi wathok asigi matang da United Revolutionary Front ke Department of Intelligence Service na chatharak pathigat pagi thabak loislagle haina URF ke Secretary Information and Publicity AK Pibarel na thadok pacherol amana khangalagli Loktak ki wafam masi thigat pada URF na chawba thodang amal lawri bagi maramdi lengak lon gi thakta mikha poliwa chinglai pak asigi miyamna masagi ning tambalengak hanjinaba achauba yawol iho amachathari haibasi khangsinadaba amadi usinadaba mioi kharana leibaki lantumbu masagi apambada yumpham oiduna huran haibasi achumba oide hari economic crime asida chenariba mara leiba mioi khudimak masak khangdokpa loislaklei hari watho asig matangda leibak miyamda Mamangda Pongdok Palay Kibaduna Maram Oiraga, Maral Masak Kangdok Lavasingbo Wakal Tahanbada, Amade, Jerak Panganbada, Miamgi Mot, Aningba Pambadu, Loop Asigi email ID urfmanipur@yahoo.com the Taraknaba Kangalakli. Manipur Stangai Festival की पाउजेल पुबा रॉयल राइडर्स के कांगबो मंगसी होटल इंफाल दगी आईजी असम राइफल साउथ की ब्रिगेडियर एसएस मिश्रा ना चांदेल की दमकलम थाखरे मसीदा रॉयल राइडर्स के आना सरुया के मखोइना चांदेल की तोगान तोगान मफम सिंग चत्तुना मणिपुर संगाई फेस्टिवल की मतंगदा मियाम द पाउजेल पिगनी है
Infalis Commando na UNLF ki Chingtham Subas Kauba Sangakfam Hangang Road tagi mioi ama Sangakfam Bajar EK Higher Secondary School manak tagi fari haina Infalis ki SP na thorokpa cherola man haidi Tang tara manga ningol chako bunumit ki ayuk pung tare taba matamda mabok ki mayum ithing maya lekai deki thokiba Haubizam Dilip Kauba chahi tara tare lom suraba thanga chingkha lekai deki nupa macha ama mafam khangdana mangkhre hairi mangna thokiba matamda wauthangna ba machugi khongrau asang bama setke wauthangna ba machugi full shirt amalit ke school bag amuba masu masagaloina ke put mari makhai wangi kuchungawi kanagumbana hairiba nupa macha si thengna birabadi manangna police station natraga mobile number 9856088698 natraga thanga chingkha lekai dalaiba Haubizam Devanandada pau pibiu hari Thau Panghandaba oil pump singamadi mari lainaba official sing Manipur Sarkar na chairak pigani haina Minister na phongdokhiba do numit humnigi manungda pangthoktaba thoklabadi Maoist Communist Party na Minister yauna mari lainaba oil pump singamadi official singi mathakta thigatpaga loinana matungda thoktanaba khongthang paikhatlagani haina Maoist Communist Party ki Secretary Publicity and Propaganda Comrade Nonglen Meitei na thorokpa cherol amana hairi makhada na cherol asina iroi shembada laiba kauda mioi jamaga yankhai thabak hapchinbada paisa chai chade haibo wafam asi loop asina thigatlagani hairi thijinba sida marik chumba wafam sing loop asida yohaningba singna Manipur maoist@g.mail.com da aiba warol ama numit mangani gi manungda pinana ba khanglakli loop asina kaugi wathok asigi matangda interim oiba cherol ama thokani haina khanglakli hojik sanabgi pau ngasi sanabgi pauda Olympic bronze medalist MC Mary Kom na mahakpu takpi tambira poja sing amadi nungsijaba myo singbu selamati khudol pot piduna tawimal khangbot pagi thoram amangasi hotel classic ta pangthokre yaski parliamentary secretary M Prithviraj director H Dilip MLA Jagthanglung Panmai MOA gi president Bijoy Koijam coach Narjit L Ibomcha Kishan amadi khoibi salamna chingba myo sing thoram aduda sarugyakhi Mary Kom gi makai degi mahakpu takpi tambira ki poja sing da sel amadi khudol pot pk Asian bodybuilding championship champion A Pradipta Mary Kom gi makai degi mahaki sanabada mateng oinana balupalising humpumanga gi check khusnake loinana Harvey Life ki product sing Pradip na pamlabadi mapunchi chuppa lemna pigani haiba wafam thorongga mari leinana Mary Kom na thamke chief guest oikiba M Prithviraj na Mary Kom bu thagat pa phongdokpa loinana English singani tara tarukta Rio de Janeiro da pangthokadaba Olympic ta gold medal phanglakpa oiresanu haina yaipa mangol piki District Youth Affairs and Sports Office Impal SK oina paika scheme gi makada block level amadi real tournament thasigi kungani thoida aduga district level na thasigi kunhumdoi degi Kumanlapa Sports Complex ta pangtholagani masigi form pisin khraba sanaroi singna thasigi kungani thoi ki ayuk pung 3 makhai taba matamda office asida report tawrana ba khanglagli Lagiba December ki tara mapal dagi New Delhi da pangthokadaba small bore rifle amadi pistol event ta pangthokadoriba National Shooting Championship ta saru yanabagi damak state asigi sanaroi tara mathoi khankhre masigi team officer na SH Rupen Singh na oigani hari team asi lagiba December ki tara manga da Imphal thadokani West Bengal gi Kalyani da chathariba AIFF under 12 amadi under 13 boys football festival gi ahan background da Manipur gi team anima Goa gi makhutta goal amasino da maithikre aduga ani suba ground da Manipur gi under 13 boys ga Delhi ga sanaba da goal amamam chanaduna draw chatkre Manipur gi under 12 boys gi team asinasu Delhi bu goal anishino da maithiba pikre Sagolban gi Brajanath Kangsang da chathariba Mangsatabam Iboyama di Mangsatabam Ombi Puinabati Memorial League Cum Knockout Kang Tournament ki ngasi sanakiba match ta ya school na IWKK bu Panjal Kun Tareta maithiba pikre ahan ba quarter final match ya school A amadi Khorifa ba anina thasi ki kungani thoida lamba tawnargani hauji sanabaki atay atopa makha taba pau aribam Prem Sharma degi mulobisi
Kuntra Super Junior National Softball Championship ngasidagi team tara tarungna saruk yaduna Kumalampak Man Stadium da hogdokre. Softball Federation of India Gaming Makada Manipur Softball Association sinduna thasi kunmanga phawba chathagadaba championship asi hogdokpui thromda Deputy Chief Minister Gaikangam. Championship asigi Organizing Committee gi Chairman MLA Mangi Babu. Championship asigi Organizing Committee gi Working Chairman MLA Isan. MLA Surchandra, MLA Bira, Amadi, Federation Maru Oba Topo Singchu Sarugaki, the Tarataruki represent Toriba Sanaroi Singna, March Pass Amasu Satke, Madu, Deputy Chief Minister Gaikangamna, Salami Oki, Junior Boys Ki Oina Punatim Tarataru, Adua Junior Girls Ki Oina, Punatim Tarahumdina, Sarugaduna, Championship Pasida Ato and Taragani. Six participants of 36, please welcome the Chhattisgarh team. Give them a hand. Ladies and gentlemen, Championship asi hogdopui tharunga mari lenana Deputy Chief Minister Gaikangamna National Championship asina National Integration Propada asobu mating oibungangani haiba wakhum kya phungdokki is very popular in the state. I hope that this 30th Junior National Championship at Imphal will further popularize the game among the young boys and girls of the state. It will also give them an opportunity to interact with their counterpart from other states and thereby promote friendship and national integration. Today, games and sports not only keep us healthy and fit, but it has become the instrument of peace and friendship in the world. MLA Mangi Babuna Softball Masana Asidagi State Asi Oina International Player Marirom Putokre Softball Masana Si State Asida Sanava Masana Ama Oiri. I hope that organizing of such championship will have to promote the game and as softball and also to produce more national and international softball players in the state. So far, Manipur has produced a number of international softball players who are representing India in various championships. Championship Aussie Hogdopagi Thurunga Mari Lenana Kalsrem program Kasu Pankuki. Hauser with the Maruva Pau Amuna, Cookie Stat Demand Committee Manipur Sarkar Gawari Hanabada Yana Kidre. Tau Lane Lane Hanglam Daba Oil Pump Ani Minister Okendrona Tingzin Cray, Atopa Pump Ani Pung Kunmeri Hanglava Order Tokre, Amadi, Kuntra Suba Junior National Softball Championship Hodokre. ISTV Pau Matang Sarujere, Ming Tabir Simomukana, Krumjeri.